Manipurdasu World Wetland Day gi thauram state ki thakta pangthokre. Service before self haiba pandam galoinana lenga khaina mingthonba political party amasa phongkre. Nongpo Khairo Primary School aduki matik pibam chadana leihori lenga ki ojamana mahiroi sing takpi tambi hori amadi security force na tongan ba mafamdagi lalhauba ani fagatkre. Kurumjari ISCOM News bideng tabiriba kwai pumnama putaram nokjari hauzik pau sandok na pisari. Malem gi tongan ba mafam singda pangthok na bagum ngasi Manipurdasu World Wetland Day gi thauram pangthokre. Ngasi leisang hidenda Protecting Our Wetlands for Our Common Future haiba theme da state ki thakta pangthok ki bathauram aduda Chief Minister Nongthamam Biren, Environment Minister T.S. Biswajit, MLA Singh amadi ati makok thongba official kayana sarukyaki. Tharamadu dawa ngangleduna Chief Minister Nongthamam Birena Manipur gi puwari ka sagonari ba leisang hidenda tharamasi pangthokpagi maru oiba wafam kaya thamki. Tharamasi Loktak Development Authority na singduna Sendra Lake Frontesu pangthoki. Tharamaduda Manipur gi Governor Ajay Kumar Bhala, PWD Minister Govindas Kunthojam, Kumbi Assembly Constituency ki MLA S. Prem Chandra, LDA ki Chairman Asni Kumar, Textile, Commerce and Industries ki Additional Chief Secretary Anurag Baspai amadi, Agriculture ki Principal Secretary Arun Kumar Sinhana, maru oiba mithunglan singoina sarukyaki. Tharamaduda Manipur ki Governor Ajay Kumar Bhalana Loktak Pata Chakta Boche ki census report amadi, ujek makal sing asi yawba booklet amsu release toki. Every job, every companies in the have happy ba, moi chahum jami ki matata have happy kara IDP maratli. Kan honori, ujiksu moi da skill training fee dana moi masana sento mehna ba. Lara mag angang sing lari pa hum like na. I kuda tala home every relief camp ki mana kuda da angang sing lari pa hum. Satra mga tara mga trap ham mga lari pa ba ba jara sing kuda ta sabi si hai na tau kana. Haurani, na sumai to gana awana mayama sumang kutai. Adubu, nuna mayama sutat ba awaba lady but doesn't concentrate on the way out of Nina. Lady product, Mayam, we should be at the way out of the high the sea, Mayam says, by Churpuni, Mayam will support the gate, a quick manga, something more music. Why don't you? Why do part, Manutanga, part of Pong and Lavination go over the Pantana? But we don't quite be Taradore, at a way, Sumba, the family was a Sumba, Taradore, Aduga, Poilam Quiver, Silagi, Tapaka. Laybag miyam gidamakta thamoy sing na thapuk tawba to keep the territorial boundary intact, Thawai Katlabasu Iramdam, to work for the well-being and prosperity of the common people amadi, Nungay Yaifaba Miyam Gilambi Semlamba Haiba Hiram Singa Sina Pandam Am Oiduna, How Kiba Kumjali Singani Kunhumdoi, Megitang Mangadagi, Iramdam Asigi Tungi Mirol Singidamakta, Service Before Self Haiba Motoda, Laingak Hainamingthonba Political Party Amangasi, Mezer Kuldalayba Manipur Press Club ta Achamba Thoram Amagaloinana Safongkre. Thoramaduga Mari Lenina Party Asigi President Haurongbam Sarat na Fongtokibada, Chahi Taret Kuntaklingi Matamda Wakibadugumna, Miyam da Awaba Pibatan Natana, Masagi Maramdamda, Maning Tamna Chatpa Fau Fangdana Lady. Lamama da Chatlabasu flight Tongduna Chatpa Natana Upai Latraba, Isagi Lamasida, Kaisum Sang the Labagum Ladyba, Lamdamasida Nasi Ladyba Sumna Layrabadi, Tungi Miron or Kataba Awaba Singdagi, Kanabasam Kiba Party Amane. Mikha Polaga, Nungai ni Hingbagi Saruk, Chara Helabasu, Ining Tamnasi Kiban Henapai.
North East State Singi Manungda State Ahum BJP Lengang na Palabasu Lemhoriba State Singdi Masangi Lamgi Regional Party na Lengak Paiduna Leibak Maratap na Paliba Sigumna Iram Damasidasu Anobo Puwari Irasi Loinana Manipur gi ngamkhai kahendana madi miyam bunungai na thamnabagi pandam da semliba Lengak hairiba political party asina Iram Damasi Bohanagum Mipal Tangdaba Lamdam Amu Oirak na Bohanaragliba Sida Leibak miyam pumnamak na puning thawat pinabasu apil tauki Amaramda Tharamadu da Saruk Yakibi Nupi Samas ki President TH Ramani Laimana Fongdokibada Tungda Laka da Balengak Pai Gadaba Sing Amadi Hauzik Lengak Pai Riba Sing na Laibak Miyam Bunungai na Thamba Chumgani Hauzik Laibaka Sida Maru Oiribasi Aranba Kaya Thadokduna Achumba da Yumfa Moiduna Thabak Tauba Amadi Miyam gi Awaba Sing Kokhanba Ngamba Lengak Amamathau Tai Maramasina Achumba Tauba Lengak Pa Sing Thorak Pamathau Tai Haiki Kwai Kudimak Amasung TV Sibu, Yabiriba Tabi, Kudimak to any Konan Kodam Jari, Masi, Basanta Panchami, I am Mangani Panba, Majinamsi, Manipura, Langak later by Leba Amo, Ribasi, Aquina, Ninto, after taking a Siboga, Langak later by Leba Wodi. Parjasi, come Tiana, Manipur, head later for taking a Sibo, the Parjasi to water in the layer. Hojik later by Langak City, Parjabi Natre, Parjagi, I could never get a tray, Makoi Karabin, Aso Sankara. Aina yam kana haradoi mayam uri baduni makoi karagi lengakni Manipur Lengang na School Fagaran Si Haiba Yauna Mahay Masingi Lamda Ahen Bukhongthang Kaya Laukulabusu Imphal East ki Lamlai Kendra gi Manung Janaleba Nongpok Hairok Primary School Aduki Matik Pibam Jada na Leihore Lenga ki Ojama na Mahiroi Sing Takpi Tambiri Adumoinama classroom leitabagi awaba mayok nabadanatana leiriba classroom adusu sa sanchangdana bahaiduna akaiba chekpaladu wana sambal khajinduna mahai tambi hauri Imphal East Lamlai Kendra gi Manung Janaleriba Nongpok Hairoki Primary School gi fibam aduki matik fibam phatre Lengang na hanna yengbidabadagi school asigi building ningkhaire Tin kaya nungsit na humdokre hauzik angang sing takpi tambiriba kaasisu cheki oizarabasu ningkhai kibadagi wache na sanchang danaba khazinduna lairik tamle classroom asing sudabana oja sing na sel khaina duna plai leiraga khazinduna mahairoi sing lairik tambire Imphal dagi supnagi kilometer kunmari rom tamak lapna leiba Nongpok Hairok lambi gi phibam asuki matik phatabana Imphal dagi Hairok phawba chatpada pung ama makhai dagi ani phawba changle Nongpok Hairok Primary School, Lengaki School Fagaransi Mission, Sarva Siksha Abhiyan SSA, Education for All Department for All, Haiba Tongan ba Thaurang kaya paikhalabasu, mafam asidadi, Lengaki Khudong Chaba kaya phangdabagum taure. Nursery dagi class 5 fawbagi mahairoi humputara room leiba, Nongpok Hairok Primary School asida, Lengaki Oja amakhak leiramle. Hairiba Government Primary School asibu mutkidana bahaiduna hauki bajahi kumjali singani kunhumdoi kunmari dagi hauduna Nongpok Hairok Youth Club khulgi maira paibi kayana kupna khanaraba tungda Nongpok Hairok Youth Club ki members sing amasung khulasigi angang sing butakpi tambiba ngamba naha taretna voluntary oina thoptuna yamna apikpa senfam khara phangzaduna mahairoi sing adubu lairik tambi haure Hauzik School asida Nongpok Hairok Youth Club ki volunteer taret amasung Lengaki Oja ama punna Oza Nipalna Mahairoi sing butakpi tambire Mahairoi humputara rom leiriba school asida Mahairoi sing na phamduna lairik tamnaba banks ama di desk matik channel leite Leikai degi arai ba uwa puthoknaduna u khairaga table chair kharadi chanki Konadaba kharana anakpa leikai gi cha hotel degi waiduna seasonary aduga Kulasigi self-help group singnasu school asida season nanaba whiteboard sumateng pangduna yamna wana chalaire school asigi midday meal gi cheng hawai matam chana phangde su haire school gi angang singi lairik amadi uniform di fangi hiramasigi matangda school asigi akoi badalai balaikai miyam amadi oja oina leiriba volunteer singna pen da bawafam kaya thamlakle Sige Nongpok Primary School se akoi khunggang khat oina tamba haitare maramdi moi khungai kitang phal de kha manung dinal slaiba ba gainu ri khudong cha su kya phangdaba mi si yam de ba aduna maram mo tanda akoi gi khunggang khat tang tamja bai school amne haitare sina kana
अदो खुंगांग से कोई गवर्नमेंट की जॉब तौबा मी सिंगल लाइते हाबे हाइता ना लाइते अदुना नोमगी सुरगा साजबा पोत ओइबा नोमगी तालुबा पैसासिना अदुम मसाजिसु सेमना होनाबा अदगी इमुंग मनुंग सुरन तौना होनाबा अदुना मरम मरकांदा यामना साथिना वाबा खुंगांग अमने सेंगना कांदा अदुगा वा तारगसु इचा सेमदबा यादबलेना ngamna मागी अतोपल आइदि अतोप स्कूल सिंगा ngamna matanggi matungina thaga leirame aduga खुंगांग सिदुदा का हेना वाबा इमुंग कया अमसु लेबा आइदि मसाजे प्राइवेट स्कूल दसु थाबा ngamdaba aduga हाइरिबा सिगी गवर्नमेंट स्कूल से सेना काना साइ ओजा सिंगासु फोंदो फिगरेको आइदि जामाटिक जाना लाइते अदुगु सातदि मयामदि लेबा सातदि मयाम लेबा अदुगा ओजादि माटिक जादबनिना आंगांग सिंसिना अखोइगि अतोपा हरिंग स्कूल थाबा ngamdaba ममा पा सिंगदि हरजु फटरसु स्कूल जिदा दम थारी दम थाबा थाबन थोपगे दम थाबा ओइरमे मतमदा हाइता अदुना मरमो कान आंगांग सिंसे तेहानि से गांगावना कसम लेबगी कंडीशन अतोप स्कूल दा थाबा सुम मोय थाबा सुद्रमने पीटी बंगमक्तबनिना अदुगि केनो प्रॉब्लम सुम लाक्सलकबा अदुना मरमो कांदा अदगी हाना लेरिबा आंगांग सिंग मयाम सिसु अतोप लमदा थाबा सुंगमदा मयाम से अखोइन उलाब येंगा कांदा अगर हजिक लेजरी मफम से इम्फाल ईस्ट डिस्ट्रिक्ट की लमलाई केंद्र की मनुंग चन लेबा नोपो हैरो खाइरिब मफम अदुनिनि मफम से अखोइ इम्फाल दगी किलोमीटर 4.2 मुक्ता लाप मफम अमा ओइरबसु लंबी थोंगी अखोइगी मयाम फत्तबना मरम ओइरगा इम्फाल दगी मफम असिदा लाकबा सि सौरांगना किलो पुंग 2 की मयादा मफम से अखोइ नापेट पल्ली दगी अखोइगी नोपो हैरो फावबसि सौरांगना किलोमीटर 3-3 खक्ता लापलबसु मफम असिदा संगपदा पुंखाय अमा खरे हेना संगी हाय पुंखाय मखरे हेन चंगी मफम असि अखोइगी अखोइना हजिक लेजरी मफम असि अखोइगी नोंपो हैरो प्राइमरी स्कूल की कैंपस तनी मफम असि दैदा अखोइगी नोंपो हैरो यूथ क्लब की अखोइ वॉलंटियर सिंगना अखोइगी कथोक अमगा लोइना मफम असि दैदा महिरोइ सिंग अखोइ ताकपी तंबीबगी ममी अखोइना कोइना चतुना थिजरुबदा उबा फंगी मफम असि दैदा चरांगना छात्र 60 to 70 लेरबसु मफम असिदैदा गवर्नमेंट की ओइबा ओजादि अमखक्तमक लेइदुना मफम असिदा लारिक ताकपगी थबादु सथरमी अदबो हंजनिंगबदी अखोइगी सर्व शिक्षा अभियान SSA की मखादा अखोइगी स्कूल फगलांसि मिशन हाइबदा सिंग अतुआन बलेंगा की बा अखोइगी स्कीम कया लेरबसु मफम असिददी स्कीम सिंग अदु यौरक्तब्रा नत्रगना मफम असि उदब्रा हाइबा अचौबा वाहंग अमदि ओइरि हिरम असिगी मतंगदा तोगान एजुकेशन मिनिस्टर अमदि अखोइगी लोकल MLA दा फावबदा हाइजखिबा लेरे अदबो होजि फावबगी ओइनदि चप चाबा मखोइगी रेस्पोंस थारकनी तौरकनी हाइबा नतना होजि फावबगी ओइनदि मफम असिदैदा गवर्नमेंट की ओइबा ओजा अमदगी हेना थाबिरक्त्री हिरम असिगी मतंगदा फावदम जरिबा निलो ISCOM नोको हेरो Security Force na tongan mafam singda thiba humbagi thabak chathabada tongan mafam dagi aina tingkraba lalholup ani gi miyoy sing fakatre police ki pauna hai Security Force lokhalakpa Jackson tharang gi manung channa ngarang Pachoy police station gi manung chanba kumbong bazar da thiba humbagi thabak chathaki maduda aina tingkraba lalholup NRFM gi active cadre ma fakatki faraba miyoy adudi Maitram Somorjit Singh atopaming Pibarel Tajau amadi ibai kawi masagi chahi yankhai sure miyoi adudagi .32 gi pistol ama kapayariba maru anigal loinana magazine ama pan card voter card driving license amadi lupali sing Nepal yawba wallet ama fangki atopa mana security force ki kangbu amana Waikhong police station gi manung chanba langmaidong mamang awang lekai digi aina thingraba lal holup KCP taibangan ba group ki miyoi ama sofagat pangam le haire Farba miyoy adudi leisang them Rajesh atopaming malem ngan bakawi masagi jahi kontra sure mahak kakching Thobal amadi Imphal West ki mafam singdagi sel khaiba lalholup asigi anawba miyoy sang recruit toba madi mifa mipun toba di chenaba miyoy ne miyoy asidagi mobile phone ahum pan card Aadhaar card ama voter ID ama amasung sel oina lupa listing ani chenini fu yawba wallet ama sufagat ki haina police ki pauna haire Pausin na makhata na hai, hauzik lamdam asid atokliba irang asil laksin na ba Manipur Police amade Central Force ki apun bakangbu singda, ching amasung tampak ki mafam kayadagi tiba humbagi tabak lepta na chatari hai na sufong durakli.
Imphal East District Lamla Assembly Constituency Manung Janaleba Nongpo Kakching Mera Paibi Imalup Amadi Bright Star Union Club Nongpo Kakching Anina Sinduna Nongpo Kakching Ibado Kamlangba Lai Lampakta Hauki Bajahi December Daramari the Thobal District Manung Janaleba Salung Farm School Mayada Police Commando na Nongmay Kapada Kulngakpa Malay Kidaba Madi Taruk Amana Fajing Duna Ngasi Fawba Thadok to Naladiba Tawong Asibu, yan ka pafongdog to nga si Nongpo Kakching de Leyba, ibadaw kamlang balay lampakta, lamdamadu miyam na wakat mi fam kray, wakat mi fam asiga marile na Nongpo Kakching Merapay bi imalup kiluching bi amana fongdog kibada, lamdamasa de tog liba irang asi mapi mapa oy de balengak na, tuminalay sindo na layraga, kulngak pa ichay susingbu atam na nafana buhat na ripasi, kudak telep kadabane. Makata na kulngak pa ichay susing fa na buhan na rapatarabadi, mama oy bising na tuminalay tukloy haiki. Laingak pa laytabana, laingak pa dagi, Manipurasi, Maninghanbani Haibada Haiman Batok Loy Haina, Ketragar Assembly Constituency ge MLA Saik Nurul Hashan Afongdo Kray, Wafamasi MLA Nangasi Kumbe Assembly Constituency ge Borayang B Tongkong Market Pangto Kiba, Borayang B Youth Progressive Alliance, BYPA gi Ahan Bambapokumon Taramda Fongdo Kibane, MLA Saik Nurul Hassan Makata na Fongdo Kibada, Jahi Ani Fazil Laklaba Lana Sige, Chapchaba Waroi Cinema, Ngasi Fabo Purak Pangamdaba Sina. State si jahi kontra maning halagane lan kuding maki waroy sin puraki Rawanda da toki ba ethnic cleansing swadomok loiki aduna waroy sinamadi leifam toki hainaduna waroy sin purakpang amdabalengak asibu afabalengak sashan kawgadaw libra hainasu hanglakli Tangmayban Youth Center THYC na safong lakpajahi kontra humde subagi mapokomon tarampang toki bagaloy Center Asinalay Kaidagi Hauduna National Gitakta Sanaraba Sanaroi Marida Chamlaba Kudol Pidana Puning Tawaki Tangmayban Hilzam Dewan Lekay the Lady Center Sibulinkat Piramba Madi Chaukat Nabahot Nabiramba Lake Trouble Singing Mafon the Lake to Namadi Minute Ani to Minalab to Nekai Kumnabudki Mapokumon Taramadu the Tangmayban Assembly Constituency MLA K8 Joy Kishan Tangmayban Youth Center President Longzam Tiken Special Class Contractor Lysram Sarangajit, Film Forum Manipur ki Chairman Oiramba, Mangol Jau Samjit Sabam Mamadi, Tangmayban United Club ki President Pratap Lesang Themna, Athoba Mitung Lensing Oina Sarukyaki. Tharanga Mari Lainana, Athoba Mitung Lengiwalol Piraduna, Tangmayban Assembly Constituency ki MLA ki Joy Kisan Afongdo Kibada, Tangmayban Constituency Asibu Chaukhatpa, Lunan ba Constituency Amo Oihana Bohanabada, Lady Baleka ki Club Amadimiam Amat Oina Tabag Tongmina Bamatautai, Loinana, Constituency Asigi Apabatabag Tauram, Tauhan Bagidamak, Apapa Pautak, Pipining Basingna, Pibirak na Baswapil Tauraduna, Tabag Tontok na Bohana Gani Hainasu, Fongdoki. Call for peace and support of children affected during the ongoing Manipur conflict Haivatinda, Ima Tresna Sinduna, Manipur Ladiba, RE 650 Club Manipur, Native Trottlers, Tangzing Tempers, Moirang, Magli Royal Riders, Salai Athoba Kanglepak, Hiang Riders Manipur, Sanamahi Motors, Royal Motors Nechingba, Bikers Club Singapur Samnaraga, Manipur da Tangduleta Bahajil Hanabagi Paujil Puba, Bike Rally Amapang Tokre. Bikers Jani Yankai Hanbana Saruk Yaduna, Kanglagi Western Gate Gilamtha Kiba Bike Rally Aduna, Santigi Paujil Puraduna, Manipura Tokli Balana Sinamadam Oiraga Angang Sing the Fangliba Jaiting Kaya Sibu Hanta Hanabagi Paujil Galoinina, Imphal Airport Line, Bisnupur, Moirang, Kumbi, Sagang, Kakching, Thobala Madi Kanchipur Fauraga, Kagwa Pichu Lampak the Lamtungpam Oiki. Bike rally asilam thabagamari lenana Egalitarian Manipur of the Ultras EMA IMA Trust ki President Retired Colonel Sapam Santikumar Nahai Manipur da thokli ba lana sibu athu badaloy shintana tangdulay taba purak na bamadi lana sida jaitheng fanglaba angang singla support pinaba ki pandamda rally assistant bane miyam ke support ge trust asana senba rally asida sarugyari ba singamadi medical support piriba singbu thagatli haiki Amarom da bike rally asiga mari lenin address asigi secretary Umakanta Sarmana Fongdo Kibada may ahum tagi tholak liba conflict kasida kam thengna jaitheng fanglaba singda trust asina angam bamating pangdana lakli
Hauzik faubada trust asigi maikaidigi lan asigi hakthengna chaitheng fanglaba imungi mahai tamliba angang humfutara marida financial support khutsinakre. Makhatana sponsorship pigadaba sponsorship singi list puna chamaga taramari rom leire ngasi maksu trust asigi member amana supnagi class 3 khaktamak tamliba mahiroi amagi educational support oina sponsorship piragani haina lauthorak pasi thagatli haiki. Morning Manipur, ako'y nangasi sinjariba bike rally asi ako'y di Himatras habadi Egalitarian Manipur of the Ultras Trust Habisina Samjabani ado ngasi ako'y na sinjariba rally sige team di call for peace shanti ako'y na tawjaba aduga atopa mana ako'y di alangsing sida effecto giba ako'y di class sida effecto ba alangsing sibu ako'yna support tawbiba haibasigi damakta ako'yna mayamda awareness ama oina shanti orangnaba aduga effective ba angangsingse masibu ako'yna support tawbinaba mayamna support tawbinaba haiduna sinjaba rally ni ngasigi rally se adu ako'y kaching tana chasagani koiraga kaching tana chalaga amuk sigi rutsida hajarakani moirang tana chalaga adu ngasigi se biker around 250 mong oijai ado mayamna kare haitare mating pangbirpadagi biker punol loni yaure around 250 biker mo hogi leijare maroina akoina ngasi sinjari beri lechida kano sanabai motors jasumandi foundation digi kaching motors amadi adams na kusam naraga sinjabani masida ahenba support tobirakliba bikers team mapan amadi atopa release bu mapung hana sinna warabada maikai kya dagi support hoipa medical team amadi adi bing padmada sida ba yobi horoga chu war bi ade sida mayam gunna hoina sida angang hore ni ba angang ni leba sigi hoina kitang shanti porpong amda hora jabani sida tasena andak conflict third day dagi tholak ni ba conflict sida kano to chaithing phanglaba kamde chaithing phanglaba jindagi akoina education support bijaba amadi sing chaw lakpa matamda akoina mateng pangjawa ana ye garko matamda koi trust ma gedagi angam mateng pangtuna lagli hujikokda akoina ma trust na mayang mateng loina na angang 74 sponsor to bangam jare Universal Friendship Organization UF on a sponsor toba Meitei Huyen Lalon Sintam Sanglen Sajal Academy gi Luching Purel Oriba Rajkumar Manishanana Langon Tokibagi Jahi Taramapal Mapung Faduna Kunsuba Jahi Changlakpagi Luching Purel Bikai Kunabutuna Thongni Zabagi Thoram Ama Ngarang UFO Central Committee Langol Amam Lokta Pangthokre Thoramadu Organization Asigi Luching Purel Giloinabi RK Ongbi Pisak Leima Battalion Commander Secretary President Singh Yaun Atay Thobi Kaya Supuna Sarukyaki. Thoramadu Mari Lenana Organization Asiki Thangta Instructor Ajom Somorjit Maitena Fondo Kibada Kumjali Singani Supna Taruke February Amadagi Hauna Luching Purel Hiram Bamadi Tambira Mapautak Singi Matungina Ngasi Fauba Atad Akam Leitana Paring Kaidan Organization Asigi Thoburoi Kudingmakna Tabak Thoram Kudingmak Pangtok to Nalagli Habiyauna Wafam Kaya Fondoki. Thobal District ki Wangjing Tent Assembly Constituency ki Manung Chenma Kairem Bikok Awang Lekai de Leiba Lamjing Mairabilis Level Federation gi Jahi ki Urbami Firm Ngase Kairem Bikok Kuno gi Mipun Sangdapang Thokre Manipur Lenga ki Rural Development and Panchayati Raj ki Makhada Manipur State Rural Livelihood Mission Thobal Block na promote tawduna pangthokiba Thoramadugi Nungge Bawafam Thamladuna VLF Asege Master Bookkeeper Soiripi Thangzam Rojita Devi na Fongdukibada Jahi Kudingi Pangthokadaba General Body Mifamasi Corona Amadi Laibaki Irang na Maramoiraga Matam Kuina Pangthokal Ngamdana Laki Kairem Bikok VLF ki Oina Members na Thabak Mapung Fana Thawai Yaw na Pangthorakpana Ngasi Fawba VLF Asi Mapangal Kan na Hingbang Ngamle Loinana Ngasi ki Mifamasi su Pangthokpang Ngambani Haiki Mifamadu the Gas of Honor Oina Sarukya ki ba Social Activist Kachamayam Priyo na Haiki Bada Lamzing Maira VLF na Pangthokliba Thabak Thoram Kayasina Kunaya sa Dalariba Nupi Sing na Thawnaling Jail Hengadan Bada Jaw na Thawdang Lobang Ngamlagani
lamzing maira VLF kairambikho ki thabak kaya sina nupi oibising senmitlon hengadan bamadi masak thokne hingbada chauna mateng loduna lakle Asigumba fajaraba policy program mayamasi ekoina ningtina lingjal manana thabak tawbagi wakhal leitragadi aremba tagadoripane asumna mayam pulaga thabak tawminabagi wakhal asinasu nupi oibising thauna lingjal mapung fahanbatan atana khunai da awonba mapurakpada asigumla balamjing maira VLF ki thabak singna yamna chauna mateng pangmangamgani haibagi thazabasu thamki International, National, State amadi District ki thakta lamjaningai oiraba mana kaya fanglakraba Bright Foundation School gi mahiroi amadi oja sing taram nokpagaloina lekai khumna butkre Thobal Khetri lekai de leiba Bright Foundation School na sinduna school asigi ligeishi hall da pangthoki bataram nokpagi thoram ga mari lenana Class 10 ki exam thagadori mahiroi sing yaifa paujil supi ki loinana India lenga ki Minister of Culture ki meeting makhada National Science Center Guwahati na sinduna mamang thagi tareti ki tarafa bachathakiba North East Science Fair kumjali singani kunmangada anis subamana lawrakraba school asigi mahiroi sing namana piduna pungning thogatki Masjid Natana, USA ki Maryland State University na doctorate degree pidunikai khumnabala kraba school asigi chairman cum principal Dr. Joy Singh Oinam amadi tongan bu competition sing namana fanglakraba school asigi mahiroi singbu achamba khudol piduna pungning thogatki school asigi chairman cum principal Dr. Joy na fongdoki bada mahiroi haibasi lamdam asigi tungi laibak lepkadoriba yumberel amamamni Chokhatpa iramdam amagi damakta yamna competitive oiraba male masida thingaina bangamba matik chaba mioi amamam oihenbada Oja Singh mama mapa sing amadi mahiroi sing na amat toiba thodang lomina si haiki अखोई सेकंड पोजीशन तारेबा अदुगा ममांग सहिदना अखोई थर्ड पोजीशन नि तारेसी अदो मथक सहिदनी अखोई के अंगांग सिंग से फर्स्ट पोजीशन तानबा कन्ना होनबा मचंगी अदुगा वीर कथा हारिबा अखोई के फ्रीडम फाइटर्स मयाम सिंग से मखोइबु सखंगिबो ओइना अंगांग सिंग सिना मखोइदा इंस्पायर तौ ओइना पेंटिंग नि खंगदे एसे नि खंगदे पोएम नि खंगदे सुगुबो कंपटीशन असिदा क्लास 6 तगिना क्लास 8 फौबगी कैटेगरी दा अखोई के स्कूल की ओइना स्टेट लेवल कैटेगरी दा अखोई मुदु मिनिता खलपसि स्कूल की दमकतदि यामना हराउनिंगाइनि Thobal District ki Khongjom South Village de Labor Slopland Public School Linkhat ki bachahi kunumdar surakpagi mapokumun tharam galoinana 80 Unit 3 amadi Slopland Public School na sinduna mamang thagi kunmanga da pangthokiba state level competition da makok mathang tarakraba mahiroi singda mana yenthokpagi tharam ama ngasi school asigi amphitheater da pangthokre Taramadu das Slopland Public School Trust ki founder amadi chairman Dr. N. Babulin Meite, Trust asigi advisor Yendrembam Temboy amadi managing trustee Yendrembam Pratima Chanuna. Matang sikna thoiba mitung Taramapu amadi akhanaba mitung lensing oina sarukyaki. Slopland Public School ki founder amadi principal Nahakpam Babulin Meite na fongdoki bada aphaba mahiroi sing puthoktuna iramdam Manipur bu malem gi chawkhat lamzela sida Khongzel yang na saruk yabang ngamjainabagi pandamda Slopland Public School Manipur miyamgi khalaga haudoki bane Adumoinamak school asi India ki context khwaidigi wangba mahailoi sangamo oihenba haiba pandam adudi fangdri adubu iramdam asigi miyamgi damakta lepa leitana hotnakigani haiki taramadu ki saruga moina mahiroi sina fajaraba nat ki jagoi isai suutki school gi maikai digi amadi mahiroi singi maikai digi founder singda achamba khudol tambana maru oiba tharam sing oiki Langol Game Village John Wangi Maira Sangda Thangta Tambiba Hobagi Thawni Thoram Pangthokre Salai Tare Chanura Lemarol Sinthalup of the National Amity Foundation Punna Sindana Thangta gi Oiba Sintam Sinlan Bagi Thoram Sana Konungi Angum Ningthogi Meeting Makhada Pangthokiba Hodokpagi Thoram Aduda Sana Konungi Angum Ningtho Angum Poiraiton na Athoiba Mitung Thongam Ongbi, Irik Kombi Leimana, Thoramapu Aduga, Federation of Indigenous Peoples Democratic Movement, FIDM ki President Wahemgam Santa Meite, Thangta Sentak Purel Thingbaijam Ibuhanbi, National Amity Foundation ki President Ningthozam Narendra, Social Activist, Sapamcha Kangleipal Amadi, Social Scientist, Nongmaithem Ziranna Akhanaba Mitung Lensangoina Sarkyaki.
Hairiba Sintak Sinlam Haudupagi Taramasida, Tamgadoriba Angang Singna, Sintak Pureli Kai Kumnabamadi, Tony Taramamsapang Toki, Tangta Tambibagi Taramasi, no Milesonamit Kutingi, no Tilpungani Tavamatanda, Langol Gambilers John Wangi, Maira Sang the Pangtokani Hairi. Tangtagi Mahayasi Tambada, Tawayao by Chilinao Sing, Hairiba Mafamasida Laktuna, admission to Buyagani Hainasu, Federation of Indigenous Peoples Democratic Movement Gicharol Amana Paujilatli. Guwahati ki Maligaon the Leba Ludger Officers Club ta ngarang pangthoki Bernardus Fashion International Fashion Wiki Season 9 da Manipur ki naha oriba fashion designer Danakanta Thaunawzam su saruk yakre. Mahaki Sos to Paroina Miss Universe Manipur Kumjali Singani Kunmari, Danube Kangjamsu, Saruk Yaduna, Stadasiki Fajaraba, Fizol Kaya, Miyam the Utki. So Asida Awang Nung Pukitongan Tongan ba State Singdagi, Fashion Designer Kayana Saruk Yaki, Taramado de Manipur gi Fajaraba Fizol Sing Sazanaduna, Miyam the Utki. Karnataka gi Ballari da Thasigi Tang Taruktagi Mapal Fauba Chathagada Bahumputara Suba National Bowl Badminton Championship ta Manipur represent Toduna Sarugyagada player Tara Amadi Makoybuli Toduna Chatkadaba official Anida Ngasi Achamba Tharam Amagaloina uniform sing Yentokre. Chingamakagi Model Club Basketball Ground nga se pangthoki batharamadu the Ball Badminton Association Manipur BBAM gi President Dr. Leifrakpum Kumar, Ball Badminton Federation of India BBFI gi Vice President Thokchom Tomba Amadi BBAM gi Thopuba Singh Susarukyaki. Ngase uniform yenthoki ba players sing adu di BSC de gi Ramananda Thokchom Ikoklen Nongtombam Cha Amadi Sanjit Moirangthem DM University de gi Laikram Tennyson Kuman Dhanara Sapam Amadi Priyoranjan Soren Sangbam, Yasudegi Kaisam Jackson, YFU Degi Raskumar Mirananda, Dhanabir Raskumar Amadi, Model Club Degi Koizam Bonaparte. Loina Nati Masig Official Senior Manager Oina Mutum Lojikumar Amadi Coach Oina Ningthauzam Nanaune Hairiba Sanaroi Singas Official Singaloina Nathasi Tangmari the Championship Asigidamak Taimfal Tadukani Haire Nasigacham Batauramadu the BBAM Amadi BBFI ki Maikai Degi Manipur ki Ball Badminton Team Asina Mai Pak na Halak na Mayai fa Paujil Supiki. Loisilakpada Maroiba Pau Amukahana Pizari. Manipur da su World Wetland Day ki Thoram State ki thakta pangthokre. Manipur da laingak haina mingthon ba anoba political party ama safongkre. Nongpo Khairo Primary School Aruba Fibam da Leihori. Manipur Police na lalhuluki miyoy ani fakre. Pungjasi Fabagana Sandok Chaba ISCOM News, Matanga Sidaloy Jere, Makata Bapau Gidamak, ISCOM News, Lumiging Tado na Labio.